ꯆꯩꯔꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯎꯔꯤꯄꯣꯛ ꯑꯁꯣꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯍꯥꯛ ꯁꯤꯡꯗꯥꯗ ꯂꯩꯕ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯎꯔꯤꯄꯣꯛ ꯀꯥꯡꯆꯨꯞ ꯔꯣꯗꯇ ꯂꯩꯕ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤ ꯍꯦꯟꯊꯣꯏꯕ ꯍꯧꯖꯤꯛ ꯎꯔꯤꯄꯣꯛꯀꯤ ꯏꯔꯥꯡ ꯊꯣꯛꯐꯝꯗ ꯂꯩꯔꯤ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯏꯗꯤꯇꯔꯒ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯐꯣꯅꯣ ꯑꯃ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯂꯥꯡꯒꯝꯕ ꯍꯦꯟꯊꯣꯏꯕ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯄꯣꯛꯀꯤꯇ ꯑꯩꯈꯣꯏ ꯏꯔꯨꯄꯣꯛꯇ ꯏꯔꯥꯡ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩ꯫ ꯃꯐꯝ ꯑꯗꯨ ꯂꯝꯕꯤꯗ ꯊꯣꯛꯂꯛꯑꯒ ꯃꯌꯥꯝꯁꯤꯡ ꯑꯩꯈꯣꯏ ꯊꯣꯡ ꯊꯤꯡꯕ ꯀꯔꯤ ꯀꯔꯤ ꯇꯧꯕꯒꯤ ꯄꯥꯎꯁꯨ ꯂꯩ꯫ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯔꯤ ꯍꯧꯖꯤꯛ ꯎꯔꯤꯄꯣꯛꯀꯤ ꯐꯤꯚꯝ ꯀꯔꯤ ꯂꯩꯔꯤ ꯍꯦꯟꯊꯣꯏꯕ? ꯍꯧꯖꯤꯛꯁꯦ ꯗꯨꯀꯥꯟ ꯍꯥꯡꯉꯝꯕꯅ ꯆꯤꯡꯕ ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯍꯥꯡꯈꯤꯗ꯭ꯔꯦ, ꯃꯌꯥꯝ ꯊꯣꯡ ꯂꯣꯏ ꯂꯣꯟꯁꯤꯟꯅꯔꯦ꯫ ꯍꯧꯖꯤꯛ ꯀꯗꯥꯡꯕꯟꯗ ꯈꯨꯟꯖꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯇꯥꯕꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯂꯧꯊꯣꯛꯑꯦ ꯃꯌꯥꯝ ꯃꯣꯛꯇ ꯄꯨꯔꯅꯤ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯃꯌꯥꯝꯅ ꯂꯝꯕꯤꯗ ꯆꯠꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯅ ꯂꯝꯕꯤ ꯒꯥꯔꯤ ꯆꯠꯍꯟꯗꯕ ꯈꯣꯠꯇꯕ ꯇꯧꯔꯒ ꯄꯤꯉꯧ ꯆꯠꯄꯗ ꯃꯌꯥꯝꯅ ꯉꯥꯏꯅꯗꯅ ꯇꯧꯕꯗ ꯍꯧꯖꯤꯛ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯊꯤꯡꯕꯗꯤ ꯇꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯃꯥꯏꯀꯩꯗ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯪꯁꯤꯜꯂꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯎꯔꯤꯄꯣꯛ ꯑꯁꯣꯝ ꯂꯩꯀꯥꯏꯗꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯑꯩꯈꯣই ꯔꯤꯝꯁꯀꯤ ꯃꯣꯛꯇ ꯌꯧꯔꯛꯈ꯭ꯔꯕ꯭ꯔꯥ? ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯎꯔꯤꯄꯣꯛ ꯀꯥꯡꯆꯨꯞ ꯔꯣꯗꯀꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯄꯥꯎ, ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯊꯣꯛꯂꯛꯑꯀꯥꯟꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯂꯩꯁꯨ ꯀꯠꯄ, ꯑꯗꯨꯒ ꯃꯥꯒꯤ ꯉꯁꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯀꯗ꯭ꯔꯥ ꯄꯥꯡꯊꯣꯛ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗꯦ꯫ ꯍꯧꯖꯤꯛ ꯔꯤꯝꯁꯀꯤ ꯃꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯍꯛꯆꯥꯡꯁꯤ ꯌꯧꯔꯛꯈ꯭ꯔꯕ꯭ꯔꯥ? ꯀꯔꯤ ꯂꯦꯇꯦꯁ ꯄꯥꯎ ꯂꯩ ꯍꯦꯟꯊꯣꯏꯕ? ꯃꯁꯤ ꯔꯤꯝꯁꯀꯤ ꯃꯣꯛꯇ ꯍꯧꯖꯤꯛꯐꯥꯎ ꯌꯧꯔꯛꯄ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯕꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯔꯝꯗꯤ ꯂꯝꯕꯤꯗ ꯂꯣꯏꯅ ꯊꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯩꯕꯅ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯥꯛꯄ ꯌꯥꯗꯕꯅꯤꯅ ꯃꯣꯏꯁꯨ ꯅꯥꯀꯟ ꯑꯃꯔꯣꯝꯗꯩ ꯂꯥꯛꯑꯦ ꯍꯥꯏꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯞ ꯆꯥꯕꯤ ꯃꯣꯛꯇ ꯌꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯂꯝꯕꯤ ꯊꯤꯡꯕꯁꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤꯁꯨ ꯑꯩꯈꯣꯏ ꯈꯣꯏꯁꯥꯎꯅꯔꯕ ꯎꯔꯤꯄꯣꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯀꯥꯟꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯊꯤꯡꯖꯤꯟꯕ, ꯑꯗꯨꯒ ꯎꯔꯤꯄꯣꯛ ꯀꯥꯡꯆꯨꯞꯂꯣꯝꯒꯤ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯩ ꯍꯥꯏꯕ ꯄꯥꯎ ꯂꯩ꯫ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯞꯗꯦꯠ ꯀꯔꯤ ꯂꯩꯔꯦ ꯍꯦꯟꯊꯣꯏꯕ? ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯍꯧꯖꯤꯛ ꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯤꯜꯂꯦ, ꯑꯗꯨꯕꯨ ꯃꯁꯤꯗ ꯏꯔꯥꯡ ꯑꯣꯏꯅ ꯊꯣꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯣꯔꯁꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯗꯨꯀꯥꯟꯁꯦ ꯑꯔꯩꯕ ꯐꯥꯔꯃꯥꯁꯤꯒꯨꯝꯕ ꯃꯔꯨꯑꯣꯏꯕ ꯈꯔ ꯅꯠꯇꯅ ꯑꯇꯩ ꯃꯈꯩꯗꯤ ꯊꯣꯡ ꯂꯣꯏ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯊꯥꯒꯠꯆꯔꯤ ꯍꯦꯟꯊꯣꯏꯕ, ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯎꯔꯤꯄꯣꯛꯀꯤ ꯐꯤꯕꯝ ꯑꯗꯨꯒ ꯄ꯭ꯔꯖꯥꯁꯤꯡ ꯊꯣꯛꯂꯛꯄ ꯃꯐꯝ ꯃꯗꯨꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎ ꯇꯝꯕꯤꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯍꯦꯟꯊꯣꯏꯕ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯩꯈꯣꯏ ꯔꯤꯁꯤꯀꯦꯁꯇꯒꯤ ꯑꯃꯨꯛ ꯂꯧꯃꯤꯟꯅꯁꯤ꯫